In Manipur, YouTube channel swing bir ba mayam pupna pu amuk kahana taram nok sedegi song thaure hairi iramdam I pau news ta su sem news si pau dam biri duga mathang update asna ngarang numidang date 27 August moregi miam ama kuki gi ethnic cleansing na maram oiraga lanjener ki praja khara Myanmar dagi halaktuna kaksing gi relief camp sing da yorakre makoi sing adu thahum hen basi Myanmar da sangjafam loduna leirubani thobal amasung kaksing gi apunba loop takalna achoba thodang loduna makhoi sing adu puthorkhibani Manipuri police fifth Assam rifles amadi local praja singna chauna mating pangkhi hairi mathang update na social media express tagini hajik kamong da ngang trat puraga chatkhiba ben ama sajirok tera urakta fare hairi karamba school dagi kamdong no fakibano haibado amuk makha taba pawmai minasi duga mathang update na hanagi health director Raju gi security dagi nongmai lakre Hana Manipur lenga ki health director oina thopuramba Daraju gi Imphal West ki Sagunban Bijoy Govinda manakta leiba masagi yum ngak senduna leiba security kangbu dagi sakhang dabasing nongmai hum lakre hairi pause asina phangba pawgi matung ina de sakhang dabasing nongmai lakhiba thodok ase ngasi nongalam dai pung ani rom taba matam da thokibani sakhang dabasing aduna matau kramna nongmai sing adu lakhibano haibagi sabsaba maram dikang bangamdri adum oina mak sakhang dabasing na lakhiba nongmai sing adugi manungda AK-47 ani carbine amani hairi Darajogi mayum ngak sena ba Imphal West District Police ki constable amaga BDF personnel hum ngak sena bagi damakta thamkibani thodok adu thokre haibagi paw hek phangbaga mari lena ba police na tongan ba mafam sing do operation sa thaduna kulai sing amadi miyu sing adu phagat na ba thabuk sa thaba hokre hairi amarom da masadagi nongmai lakan kraba police constable ahum amadi BDF personnel ahum adu wahang pahung sa thana bagi damakta police na lokhat kre hairi